BS6 update tabiriba amadi yengbiriba kwai khudingmakpu taramna okchari ngasisu BS6 update na miyamgidamak puduna lakchari India gi tongan ba mafam singda crime ga mari lenena thokiba thogdok wathoksing yamna nungaitaba thogdok amada subnatagi sahi taraga manga khaktang surabi class 8 makaribi nupi macha amabu UP gi Ghaziabad hariba mafam asida gang rape chathabikhre thogdok asida victim oiribi nupi masa asiga mahaki apokpi mamaga loinana Tilamot police station gi area da asan baka amada leirakibani victim oiribi nupi masa asigi apokpadi leikidaba chahi amaga makhaimuk phare masigi matung tarakpada mamana migi imung manungi thabak ingkhang su nomlaba matungda fanglakpa senpham khara aduna mama macha asi yamna wana hingjarakibani mama macha kidamak hanna yengba matamda kanasu leitraba amadi apokpa mapasu leikidraba Pibam asida mama machana karibu tawjaba ngamlagani haiba wakhal asi khanduna Mohit amadi sarik hairiba miyoi ani asina nupi macha asibu gang rape asi chathabikhibani thogdok asi haukiba jungi tang taraga mathoida thokiba thogdokni numit asida Mohit amadi sarik hairiba miyoi ani asina subnatagi sahi taraga manga khakta ngairibi nupi macha asibu makhoigi langda thunanabagidamak mahaki apokpi mamabu mafam amada masa nungaitabagi chatpa ngamdadana leire lawba lau haiduna nupi macha asida pau pirakhi masigi matungda nupi macha asina Mohit amadi sarik na taklakpa mafam Salimar Gardengi yum aduda yaurakhi nupi macha asina yum aduda yaurakpa matamdadi mahaki mama mafam aduda leiramkhide victim oiribi nupi macha asina sarik amadi Mohitta mama kadaida chatkhi haiduna hanglakhi minungsi machet amata yaugdraba Mohit amadi sarikna minamba wahida mahaki mama adu hidak leiba chatkhi hidak puraga mafam asida soidana maki lakkani haiduna nupi macha asibu ngaihenduna thamki Mohit amadi sarikna hana plan tawduna thamlaba cold drink ama nupi macha asida pithaki cold drink adu nupi macha asina thakraba matungdagidi mikup kharagi matungda nupi macha adugi hakchang pumba pangthakhirami masigi matung tarakpadagidi Mohit amadi sarikna nupi macha asida amagi matungda amana sinduna sarak tambiki Mohit amadi sarikna sarak tambiba aduda nupi macha asigi phibam lusilakhi amadi mahaki private part tagi e thokpa haurakhi nupi macha adugi phibamna adu yoraba phawbada Mohit amadi sarik hairiba miyoi ani asina nupi macha asibu makhoina pendriba phawba sarak tambiki minungsi amata yaudana nupi macha aduda sarak tambiba loiraba matungda nupa ani asina thokriba thauduksing asigi matangda kanagumba amatada wafam amata fongdokpa yaroi amadi doctor da su thaudok asigi matangda chatpa yaroi haiduna nupi macha asida akanba mongda kihan khanganbagi thabaksu chatharamki masigi makha tarakpada nupi macha asi yamna fibam kaina mayumda yaurakhi amadi thokriba thaudoksing adugi wari pumba mahaki apokpi mamada likhi mama aduna machanupi adugi oirakliba fibam aduda yengba ngamdabadagi private hospital amada pukhalakhi amadi mafam aduda doctor singna nupi macha asigi private parta mafam tara hena photkhre mama macha ani asina hospital da chatkhre haibagi pau fangbadagi gang rape asibu chathakiba Mohit amadi sarik hariba miyoi ani asina hospital asida lakhi amadi thogdok asigi wari sing asi kanamatada makhatana haidokpa yaroi haidokpa tarabadi masanupi asi soidana maki hatokani haiduna mama asida kihallami tasengnamak nupa sing asina mama machagidamak hanna yengbada kanamta leijadraba matau asida dab khara tawraba matungda tuminna leikhini haibasi khankhirami thogdok asida yamna hena nungaitaba amana
नुपी मसा असिबु प्राइवेट हॉस्पिटल दा पुखलक्लबा मतुंगदा हॉस्पिटल अदुगी ऑफिशियल सिंग अमदी डॉक्टर सिंग अदुना नुपी मसा अदुदा चथखिबा गैंग रेप अदुगी मतंगदा पुलिस ता पाव अमता हॉस्पिटल अदुगी साइट तगी पीखिदबा असिनी थोक्रिबा थौदोक सिंग असिना मरम ओइरगा थौदोक असिदा विक्टिम ओइरिबी अमदी विक्टिम गी ममागी वखलदसु यामना अवाबा अमदी अकीबा हाइबदु ओइखी करिगुम्बा मखोइना थौदोक अदुगी मतंगदा कनागुम्बा मियुइसिंगदा वाकटलुबा नत्रगना पुलिसता कंप्लेन तौरुबा तारगदी सेंजाव पाइबसिंग अदुना महाकी मचानुपिगी थवाइबु लौखिगद्रा हाइदुना किजदुना थौदोक अदुगी मतंगदा कनामतदा कंप्लेन तौदना तुमिन्ना लेरमखी जुनगी तांग तारागा माथोइदा थोखिबा लाइबक थीबा थौदोक असिगी पाव अतोपा फैमिली मेंबर्स सिंगना तानरखी मसिगी मतुंग तारकपदा फैमिली मेंबर्स सिंग अदुगी मतेंगा लोइनना थौदोक अदुगी मतंगदा पुलिसता कंप्लेन अमा तौखी पुलिसना चथख्रिबा गैंग रेप अदुगी मतंगदा खुदकता एक्शन लौखलकी सलीमर गार्डन की एसीपी सिरदात गौतमना फोंदोरकपदा गैंग रेप असिबु चथखिबा मोहित जावेद सरिक अमदी थौदोक असिदा चेनरिबा मुस्लिम अमदी जयिद हारिबा मियैसिंग असिगी मथक्ता गैंग रेप अमदी प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंस पोक्सो एकी मखादा एफआईआर लौखटख्रे अमदी मखोइसिंग असि पुलिस कस्टडीदा थमदुना थौदोक असिगी मतंगदा वहंग पहंग चथबा हौख्रे हाइरि अमरोमदना यामना साथीबा गैंग रेप अमा थोक्लबा फाउबदा मदुगी पाव पुलिसता पीखिदबा अमदी एविडेंस सिंग मांगहनबगिदमक हॉस्पिटल अदुगी लेरिबा ऑफिशियल सिंग अमदी डॉक्टर सिंग अदुगी मथक्तसु पुलिसना अकनबा इन्वेस्टिगेशन चथबा हौख्रे गैंग रेप असिबु चथखिबा मियैसिंगी मथक्ता पुलिसना करम चार्जशीट मखोगी मथक्ता थांगलक्पगी हाइबदु येंगबा तारी अमदी लैबाक असिगी आइना थौदोक असिदा चेनरिबा मियैसिंगी मथक्ता करम्बा चेराकसिंग पिरकपगे हाइबदु ngaइबा तारी BS6 अपडेट असिदगी मियामना इंडिया अमदी मालिंगबी तोंगान मफमसिंगदा थोखिबा थौदोक वाथोकसिंगी अपडेट केदमक मियामना चैनल असिबु नुंगसिबिदुना लाइक कमेंट सब्सक्राइब तौबिरमु।